Silsardagi Yurembam Tamna Purakpa Power Group ki Tower ma bomb fit tawduna thugairam lei Pao si Kangla Paudagi Lokachabani. Ngarang Taragani Pan Suba Lok Sabha Mikhal ki Ahan Batangka ki Mikhal Pangthokningai Miyamna Mikhal ki Langduna Leiringai Cheirakta Kuki Khulai Faibani Singnaba Singna Imphal Valley Manungda Mai Pinaba Silsardagi Imphal gi Yurembam Tamna Purakpa Grip Cooperation gi Mai Puba Tower ma thugaiduna Imphal Manungda Mei Mamhandou Hotnarame adumoinamak Mai Pakpadi ngamkhidre Pao sina hairibadi ngarang nungtil pung 3:30 tabada Kaithel Manbi Police Station gi manung chanba Scotland da Silsardagi Imphal Tamna Purakpa 400 kV Power Group ki Tower ma makhongda bom fit tawduna Pokhaihankhre adubu bom Pokhaihankhre Tower dugi saruk khara amang ata thokpa natana chauna amang ata di thokidre Power Group ki cooperation gi maikai dagi phongdorakhibagi matungina hairiba tower sina Imphal manungda mai samnanabani adubu bom Pokhaihankhre sina ka hena amang ata thokpa natana asimagna Imphal manungda mai piba ngamlaroi haibadi leite haina su phongdokhi senjam chirang dagi CRPF lokthokpa yaroi haina maikai adumgi maina paibi singna khongjang sangsinkhre polling station kharada report tawraba yai taragani pan suba Lok Sabha Mikhal ki ngarang pangthokiba Inner Manipur Parliamentary Constituency ki ahanba phase ki mikhalda irang thokiba thodok polling station taraga taruk ki presiding officer oiriba singna Inner gi returning officer TS Kiran Kumar da wakalakpadagi RO na Election Commission of India da khangankhre Inner gi RO gi cherol mana hairibadi report tawgadaba polling station singdi 3/11 Moirang Kampu Sajep Upper Primary School 5/31 Khongman Zone 5A 10/1 Iroisemba Upper Primary School Eastern Wing 10/6 Iroisemba Upper Primary School Western Wing 10/7 Iroisemba Upper Primary School Middle School amasung 18/22 Khaidem Makhani hairibu report tawgadaba numitsing asi ECI na khanghanbiraknaba cherol sin hairi